Kanglipak Manipur Thokiba 1605 ki lanpham adugidamak sanonggi lanekta lakiba musalman lanmi singgi asumba satpa haina kibo wangakpa amadi mathawna phaba adu ubada ningthawna peluduna makoibu Kanglipa asida yumnak sagai pibaga loinana masagi apamanu pising haibadi loinabi sing pibiki amadi chawra chawraba lamsingju piduna khundahanki Musalman lanmi sing asuna khundagraba matungda Kanglipakta agriculture gi lamda khamthengna chakhulakpaga loinana industrial gi lamda su kaina chakhulaki lamdam sida lau singubu gi lamda hendok thoidukna hai singbu oina phaubu labu omoda punno hunjenduna madubu hawulak laba matungda amuk phoidoktuna atopo labuk singda lingba gi tabuk su sathagi masina maram oraga Kanglipak asida phaubo chengbot marang kairektuna phauksing asi thamnanabagi damak maidingo khagembana mapam kharada kai sakibagi warisu aikhoina taniribasini masitenatana pangali paipu sing aduna tonga tongar bambam singda lau kamdona ugadage haibana singbagi awareness na singba pikhibagi warisu tanaribasini matam amada yamna kana chadaramba hidak phusu musalman singna anawo makalgi hidak phusing sinaba horakibari matangchida haijaningbadi hidak phu asi musalman singna laktringi mamang kayadagi maitai lepakta sinarakpagi khudam phangi haibadi anoirol kobo puyagi Augri lairolgi lamai nipuga mathoida anoirol maitai jagoi haiduna saitha isai sakpada hidak phu sinarambagi warisu yaure musalman singna pusalakpani haibasidi hidak phuda makal mathelgi leiteng haptuna hidak phu semba amadi tongjaina chingba yawbo makalgi hidak phu sing asidi pangal sin hodokibani haina nongsawai puyada mayak sengna palle pangal sing asi sahi tare khuntakpagi mamangdadi manipurgi mapanda chatpagi ayaba ningthausina piramdabagi wari kayamaram thengnai Yelangwai hauna Manipur khundariba pangal sing asi sel thumgi phibam ifat phalak tabagi record su phangi sel thumgi phibam pharabadi makoigi marakta haz amuktang chatningbagi wakalon hekta phawre angan matamda haz chatbasi nupa ngakta chanarami maramdi haz chatpada matam kuina changba amasung awaba kayamaram thengram basinani matang asida pusilak piyabo phom amana mirei pakta chatpagi ningthaugi athingba leiriba marakta ihan hana Saudi Arabia gi Makkah shahar da chatuna haz tawruba Manipur gi ahan ba haji adu kanano haibadu soidena khangingamgani masigi matangda channel asina historical facts sing puduna laksari Manipur gi ahan ba haji asigi history thijanbada channel asigi mateng pangbikiba Manipur pangal samaj ki masak naiba aiba yamba ani mingoina hangacharabada SM Saik amadi Muhammad Salim anibu channel asigi maikaidagi ngamkhailetina thagajari loinana yamba ani siga loina biramba mamang thakta haji asigi history thijanbada punna thodang lominekiba mengsel pausiki editor weramba leikidraba yamba ibungo Kayamudin Pukri mayum loinana sareng amadi wareng aiba Abdul Rahman anibusu mangkraba history sing thijanduna thambiramagi damak channel asigi maikaidagi tawima khangba uchari Malim ke oni yang lorabadi yam nangali ngedi ka hona hazana kre adubu iramda Manipur gi oinadi yamna thengna hazki masigi maramdi mapalai pak ta satpa yadabagi hining thaugi athingba laikhebanani Kanglipak Manipur gi ahan ba haji asi sangom sumbam sagai da pokchaba amura ba haji kawe mahaki masimana ohum sui adubu manaw yaima diwan haji di piba yaukide nupa ahal amura bana kairauda leiki aduga manaw atomba Sulaimana thawal mojing leingoi chingda leiki amura bana hazatpa matamdadi manaw nupa Sulaiman gi manakta leiraba matung da satkebani masimangna mayamna amura ba haji asi thawal mojing dagini haina warinari sangom sumbam sagai asi kumja 1605 da Bisnupur district ki manung chana leiba Yangoi turel mapanda songna ki balanphamda ningthau khagembagi manaw nupa sanungbagi lanekta Muhammad Sani ne losinglaga lakhiba lanmi singi manungdagi Umron Sheikh kauba lanmi amagi sadanawdani mahaki mazin manaw ahum haibadi Umron Sheikh Munia Sheikh amadi Sheikh Musa asi Farukbad district ki manung chanba Makanpur da poke makoi ahummak kumja 1550 ka 8 ta Mughal ningthau Akbar Sahana ningthau na palingai matamda Delhi dagi Bangla leipaki manung chanba Silhat Anshangi taraf Baniachung ko ba mafumda sifai khanduna leirambadagi sanongbagi lanekta khagi ngamba ningthaugi sana haktakta haibadi kumja 1606 ta Mughal ningthau Jahangir na Delhi da ningthau iduna palingai da Manipur da lalgi namak lakhibani masina masinmana ohum gi warini sangom jumam sagai gi pukok asi pokminaba masinmana ohum yauraga punna tare soi masigi maramdi sagai asi gi pukok oiriba Umron Sheikh na sangom gi aho thum gi pothok sing puthoktuna ningthau da kaning bagi apamba lerake masibu thabu ana pangthokna bagi damak mamanaba mari haibadi Kalak Khan Sudia Ulia amasung Manthiga pullaga sangom semba aho othum sing maidingu khagemada kalame maduda ningthauna peloduna Umron Sheikh kobobo gwala sangom sumba mayumne haina ningthon bikhe amadi mamanaba makoi mari busu mahaki yumnak sagede tilhanduna taloi sing pibaga loinana lamsu piduna khunda hanki sagai sigi matangda nongsamai puyagi lamai 30 ka 8 ta asumni iri
Kual Sankom Sumpa Mansing Umran Sai Kaupa Kulakha Sulia Ulia Manthi Kaupa Mangamana Pupa Potsen Sankom Pu Sanamang Tapuna Kalura Pakipu Taloi Matupina Thausan Pingam Sangom Sumungi Pukok Uriba Umron Segna Ngangba Pui Ngangbana Mutram Pui Mutramna Makum Pui Makumna Ulia Pui Uliana Haidra Amadi Akun Pui Akunna Musa Kalimala Pui Musa Saveka Haina Zukanava Asina Tulamia Pui Tulamiana Amuraba Haji Diwan Haji Amadi Sulaiman Pui Amuraba Hazina Sabu Awal Amadi Sabu Sani Pui Sabu Awalna Thobal District Manungjanba Wangkem Muslim de Kundagi Mahangna Gulab Ali Member Abu Bakar Abdul Sattar Tomsa Harga Zukanava Amadi Haji Muhammad Ali Pui Gulab Ali Member na Abdul Wahab Sana Zauba Ali Raza Kazi Iboton Mazid Pui Abu Bakar na Abdullah Babu Lehau Pui Abdul Sattar Tomsa Harga Zukanava Sina Haji Rahimuddin Haji Fazruddin Yaima Haji Harga Zukanava Mahiruddin Tomba Harga Zukanava Amadi Alimuddin Pui Haji Muhammad Ali na Ningthau Haji Fazlur Rahman Haji Nurzaman Maulana Azizur Rahman Pui Amurabagi Ani Shu Masa Uriba Sabu Sani gi Masa Masu Singdi Kairauda Lehoki Aduga Amurabagi Manau Nupa Sulaiman na Abu Bakar Toyaima Amadi Tolchau Pui Abu Bakar na Abdul Jalil Juba Khomai Haji Pui Toyaima na Jamaluddin Samsuddin Haji Tomsa Haji Harga Zukanava Amadi Haji Maulana Nizamuddin Pui Tolchau na Rosan Pui Rosan na Tayyib Ali Amadi Malik Pui Jamaluddin na Abdul Sattar Pui Haji Samsuddin na Maulana Ghayazuddin Pui Haji Maulana Nizamuddin na Maulana Ghiyazuddin Pui Sulaiman gi Masa Musu Singna Thawal Mojing Lengoi Chingda Laike Amuraba Haji na Hazrat Kibasi Kumja 1818 Haibadi Taraganipan Dani Matamaduda Makada Laiba Kawa Sarif Asi Photo Asidu Uriba Sigumna Lerame Mahangna Hazrat Kibasi Kumja 1813 Dagina 1819 Phobo Pan Kiba Marjit Ningthaugi Matamdane Mayam Basarjitna Mayang Laibak ta Chen Kraba Matungda Marjit Ningthau Waikibani Marjit Ningthau Haktakta Kanglaipak Manipur da Sana Thanaba Pot Chai Marang Kaina Phangdabana Praja Sing Kham Thengna Wanarame Ningthaugi Athingba Laina Amurabana Kamdon Hazrat Kribano Haibasi Adongi Wahang Werangani Masigi Matangda Haijiningbadi Amurabana Ningthaugi Athingbagi Mayokta Hazrat Kibanate Mahangna Matamdugi Kaji da Hairaga Kaji na Amuk Ningthaugi Ayaba Lauraga Mahangna Hazrat Kibani Maraksida Kaji Haibasi Kanano Haiba Wahang Amasu Thorakli Kaji Haibasi Kumja 1605 ta Yangoi Turel Mapanda Sona Kiban Lal Adu Loiraduna Musalman Singbu Kanglaipak ta Kundahan Kibada Maidingu Khagembana Musalman Pangan Singi Wayel Thauda Taunabagi Damak Kumja 1606 ta Mangkal Loishang Haibadi Pangal Singi Tonganba Wayel Sangama Linkatuna Madugi Luching Purel Nama Haplame Luching Purel Adu Arabic Marolda Kaji Haina Khangne Amurabana Hazrat Kibadu Makhongna Khyber Pass Phauraga Satkibani Khongset Adu Sahi Ahumga Tha Taruk Changki Hai Mahangna Hazrat Khraba Matung Thangnaba Sahida Haibadi Kumja 1819 da Kanglaipak da Awana Lan Tasilatuna Awagi Khutta Sahi Tayet Kuntaki Mahangna Hazrat Luraga Mahaki Nupi Angang Masa Masu Singaidun Leramlakani Khanna Awa Kaya Nungaibagi Wakhalna Thumarkiduna Yum Yaunana Lakpada Awalan Manung Chap Chana Thunglare Sahi Ahumga Tha Taruk Changna Khongna Hazrat Lubagi Awawa Handokthringai Mahaki Nupi Angang Punna Awana Phaduna Lan Phawna Pugre Haiba Khanglakpadagi Mahak Mandale Tamna Makhongna Amak Satki Mahaki Imung Manung Amadi Mari Mata Singi Khongul Liruraba Matung Mahak Kanglaipak ta Amok Halaki Mahakna Halakpada Matamdugi Sangom Sumamgi Ahal Singna Yamna Luna Khanjaraga Thamjaba Nongsamai Puyagi Khui Larik Oiringaida Larik Adu Yamna Sectionna Puraga Kanglaipak ta Halaki Hai Hairiba Khui Larik Adu Amuk Mathang Kuthangda Laklaga Kumja 1917 dagina Kumja 1918 Phawba British ki Makhada J.C. Higgins na Manipur da political agent oiringai matamda makhoi gi library da yauraki hairi Mahakna Hazrat bada sel kyam changkhiba amadi karamba currency sanaramba loina miram gi mudra na karam torongda gi haibagi matangda di thijem bada phangba khara wari adumoinamak matamdu da foreign passport ki sanabi leramdabna masigi matangda di awaba mayon okide adubu khongna chatpa haibasdabu hanglaga chatpa maramna lol gi awaba kharadi mayon khibagi wari thengnai pangal kunai gi sel thongi phim phataba amadi lambi thongi phim phatabana changom zumam amuraba hazina hal saluraba matungda kanaguma amada hazat bangam naramde yamna sangna gap lerakpaduna kanglaipak British na lausin graba matung aduga Turachan ningthona panba matam phawba halspa masing irai leramde haibi yai masigi maramdi ahanba amadi anisuba lanjau mathang lakiba maramna werambasu yai anisuba lanjau matung haibadi kumja 1945 adwaidagi di tapna halspa hunarakle matamdu makoina setpa fijet ki mawongdi isam jamba furit asonba amasung sadharan gi chanabi phanekne aduga nupa singna kurta paijama ni haiba matamdu da pangal
खल खुलक्सिंगदा फी तुननबा मेसिन मरांग कायना लेनारमदे मतम असिददी जहाज न चटप जर्नी ngaktu oirami matamna tha ahum changnarami hojikti aeroplane chanari basini alemgi musalman khunaina hazani ba matam asi arabic calendar gi matungina jilhaz thadani masi hek loibaga anoba sahi mahram haibadu oiribani haz sasarabasu pangal nupa nupi ayambana arabic thasing taragani thoigi mami khangade mayamgi knowledge oinanaba arabic thasing taragani thoi adu mathang manau naina hajarake ahan bada mahram ani subada safar ahum subada rabiul awal mari subada rabiul sani manga subada jamadil awal taruk subada jamadil sani tare subada rajab nipan subada sawan mapan subada ramzan tara subada sawal taraga mathoi subada zil qaida amasung taraga nithoi subada zil hasne islam dharma gi lining lamida hariba thasing asiga yamna naksinna chatabi yade adubu mamanga gi ahal singdi lamdam sigi thasing aibadi sajibu kalen inga ingen thaina khanglaga chali aduga hojiki mironna amuk english calendar gi january february haina poktorakpaga sinpha puhanana bakana honari maraksida hajining badi manipur gi ahanba haji amurabadi gi hawraga ngasi phawbagi hazat khiba amadi makoina thengkiba awabasing adugi chap chaba record amadi thamanjaningi masigi matangda thibade amna wari ngasi su thengboidri tungi mirol gi damak ngasi gi mirolna kharadi thodang lorom bahibasi mausane haji phawbada nupa nupi amasung angangsing haski khongchatta kayamna siorabagi haibagi record phawbo phangdana leiribani हज हाइबसी सही खुदिंगी लेप्तना पांगल खुनाइना चतन लेहरगदबनी अदुगा हज खक्त नतना उमराना सिंगबगी थौरांगसु मणिपुर स्टेट हज कमिटीना पाइखरंजनिंगे पुनपु थागचरी मतंगी कानाबो वीडियो सिंगसु अदोंगी नोटिफिकेशन द मतम चाना यरोगनबगीदमक सब्सक्राइब तरो मतुंगदा नाकंदा लेरिबो बेल आइकन अदुबसु ऑन तौबिरमु अदोंगी अपाम खुदिमक कमेंट बॉक्स द फोंदोपिरु थैंक यू ऑल।